India Leingak na Manipur da thokliba irang asigi waroishin purakkani haibagi thajaba meeyam da leitrabanina irang asigi waroishin puraknaba United Nations da Leptana Taksinkhigani haina COCOMI gi spokesperson Khuraijam Athouba phongdokkhre wafam asi haukiba February 13 tagi tha asigi manga fauba United Nations da pangthokiba human rights ki session amada saruk yarubagi pawdam piboina ngasi lamphel da laiba COCOMI gi office da pangthokpa pawgi mifam amada Khuraijam Athouba phongdokhibani Paugi mi famadu Khuraijam Athouba hai Manipur da thokliba irang asi India ge top state khakta danatana malem gi tongan balaibak sing da sula na sandokiduna irang asi karam na haurakibano haibagi asengba du malem gi miyam na khangba ngamdri adubu UN gi human rights session da saruk yarubadu da irang asi karidagi kamdong na haurakibano Myanmar dagi sangsilakiba illegal immigrants sing illicit drug trafficking ya jawba issue Pak sana popi thabagi isu pumna mag asigi matang da mayek seng na thamlamle masida sunnatana irang asi Manipur khakta danatana Bangladesh na chingba mafam sing da su sandorakli basina irang asi asoba national issue ama oirakle habadu khanghanki loina na hiram asida United Nations na khud thingjinduna irang asi gi waroishin puraknaba takshinkhi makhata na su COCOMI gi maike digi leptana taknaduna UN na khud thingjilakna ba hotna khigani haina mahanga makhata khi Hojikti maruena United Nations da lady Human Rights Council amadi tongan ba forum sing si chumna tagi member state country singi common noiba or moigi leiba agenda sing khakta natana country sing asida lady ba leingak pairi ba leingak ko sing asina human rights ki magi principles magi idea me amsi kamdona magi miyam da deliver tawrige haibase masi khangna na bohona kwada matam dai koi tongan ba civil society group tagi tongan ba NGO sing dagi matam gi report khombagi amari makoi gi voice sing asi UN da koi platform pi rakanda wa ngangan bagi tanja asi bibi banina high space ase koi hujik lai ribe phibam sida India government na koi suk chang kraba me gi tang ahum dagi na chathara ibe chang kraba matam sida mapung phana koi na lotion haning ba mong da koi gi maigai dagi India government gi mafam da COCOMI gi maigai dagi memorandum kya meeting kaya da hanjan aikoina suggestions ideas kaya pira pawda madu mapung phana thabuk taruk taba manbagi aikoina pen da lady ba singa se masi akoi international forum da puthoga haibagi tangai phadabu su leirakpanina hairiba space asi UN PBD ba space asi akoi season nanaba dum akoi fana jakhigani hana main thamjai